Hello mayam, ahamamaktada mayam punamapu ikonono khurumjari. Mayam ngasise ngarang se ko wakhanse yam nungaite. Kaigino habada Manipurda awaba tariba ko Manipurgi ichinau sing aduga ima pabung sing mayam awaba tarise asise hoi Facebook da urubada media da urubada ko yamna thawai yam nungaite bako. Akoina lapna laikhiba maramna ai pangkhalgi mateng pangning balai ragasu akoina yaw chatlaga yaw bangam dabase amthina laibak thibani akoina sida mapanda protest tawba kotba tawriba mayam se aidi hoi thaganingai ni thona piba gumani lana se tawdabana fai karigi furupani anana laimina bado aidi tung koina laimina sanu laimina nan ba pami karigi mihawrondagi khoigi singmiga tamiga koi amatani koi amatani chini nauna na leminaraga ngasi fruit aning sinana leminara fruit aning sina ngasi thokleba thodok se yam sathina nungaite maruina aikoigi chuchampur tariba meitei isin nau sing ima ipa ichan mayam na wana yum mayum makai thadok piduna wana hinga chenarakpa mayam adu ubuda adugi mati thamoi kai akoi su Jummai thaba mama urubada ko yam nungaite bako. Aidi ahal oiraba ahal bauda poraga chacha bading amjadaba chenja bading amjadaba thawai kaubani na thawai se hingningba nina ahal oiraga subo aidi poraga chenbado adu buda tham adugi mati thamoi kai koina koi su thawdok tumak akhoi sida thom taragadi kari oini haibagi thamoda chinjaluraga asi mobile se paibu paining deba yang deba karigi hangduba khudingi adugi keno se tam thorakpado adi thamoi sokpa hai tare do Imphal da leiba Manipurda leiba ichinau singna pungning handabino Kasada leiba angam mathau akhoi kaim khangjadabani ko ado asigi maramda akhang ahai mayam ama akhoi chinau sing leirine adu sinduna haidi kari karamna kabaina tawraga akhoi Manipurgi chinau singda mateng piba yaba mateng tawba yaba adusu akhoi hena khangbo ja guru mayamda su request tawjari kari haina akhoi tawraga mateng Manipurda piba yaba chinau singda piba yaba ima sigi damakta ko ipa chinau sing Manipurda leiba mayam gi damakta ko mateng kari tawraga makoina mateng piba yaba do adusu amtang khanane na si na biu haina adusu haijaninge bako suba thodokse haidi makhatana thokpidana ba kuki chinau singdasu aduga Manipurgi chinau singdasu kari haigani heningde bako sigumba situation je heningde leingak puriba ekhoi malebak Manipurda leingak puriba ekhoi leingak loisina aidi yam athu matamda segi situation je indhanaba honabi ragadi khwaidegi laibuk phani aidi som matam sanga tawragadi nungai tena ko adi awana aise am tariba mayam da ubuda hoi thokre thodok laibak thibadagi haigadra thodok je thokre do Manipurda leiba ichinau singna yam thuna ingdhan binaba hona request tawjari aduga aikoina ichinau mayam Manipurda leibiriba ichinau mayam pangan handabiganu kari haigani kanana kayam chumba kanana kayam lanba dugi asengbadi khoju khangde bako asengbado khoju maruina wari se kari dagi horeino haibase khoju asengbase khangdri bako aduna kari haigani china moigi keno dagi di caste ekoi scheduled tribe keno dagi horokba dumaina ui adu oiraga su ID tabna ingna adum kan tawraga khana nainaraga adum thokata wapung aktane bako ado khanaraga saunaraga kaisu kana gadaba nate aduga migi hadi jum mai tharaga jum habase ko pathafam ne bako ngaha pathafam ngaha wana sujaruraga jum du da sanga ngaha pathajafam oiriba mafam do thadok pire wana sujanom jaruraga ngasino magi ko kana tawjaruraga chak tan jaruraga ko adoga jumda wana halaga jumda ngaha ko thajaraga cha thaga dumaina lembesu mayam magi jumne ko thadok pi do ado please nuai jade isinau awana taraba imung manung awana taraba le kai sida mayam kitang oirabu mateng pangba gi
ꯇꯥꯟꯖꯥ ꯀꯔꯤ ꯑꯣꯏꯕ ꯀꯔꯤ ꯇꯧꯕ ꯌꯥꯕꯗꯣ ꯃꯇꯦꯡ ꯄꯥꯡꯁꯤꯒꯦ ꯑꯗꯣ ꯑꯗꯨꯒ ꯑꯋꯥ ꯇꯥꯔꯤꯕ ꯏꯃꯨꯡ ꯃꯅꯨꯡꯗ ꯑꯩꯈꯣꯏꯅ ꯀꯔꯝꯕ ꯃꯑꯣꯡꯗ ꯃꯇꯦꯡ ꯄꯥꯡꯁꯤꯒꯦ ꯍꯥꯏꯕꯁꯦ ꯌꯥꯝ ꯊꯨꯅ ꯈꯟꯅ ꯅꯩꯅꯕꯤꯔꯒ ꯃꯇꯦꯡ ꯄꯥꯡꯅꯕ ꯑꯩꯅ ꯑꯩꯈꯣꯏꯒꯤ ꯀꯁꯥꯔꯒꯤ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯗ ꯀꯁꯥꯔꯗ ꯇꯥꯔꯤꯕ ꯃꯩꯇꯩ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯗ ꯔꯤꯀ꯭ꯋꯦꯁ ꯇꯧꯖꯔꯤ ꯑꯩꯈꯣꯏꯁꯨ ꯀꯥ ꯍꯦꯟꯅ ꯂꯩꯖꯕ ꯅꯠꯇꯦ ꯑꯗꯨꯁꯨ ꯑꯉꯝꯕ ꯑꯩꯈꯣꯏꯒꯤ ꯇꯥꯏꯕꯪ ꯃꯤ ꯑꯃꯒꯤ ꯃꯤꯅꯨꯡꯁꯤ ꯍꯥꯏꯕ ꯇꯥꯔꯦꯀꯣ ꯑꯗꯨꯅ ꯑꯩꯈꯣꯏ ꯃꯩꯇꯩ ꯀꯪꯂꯩꯆꯥꯁꯤꯡꯒꯤ ꯃꯇꯦꯡꯁꯦ ꯄꯥꯡꯃꯤꯟꯅꯁꯤ ꯍꯥꯏꯗꯅ ꯃꯌꯥꯝꯗ ꯈꯨꯠ ꯖꯣꯔ ꯇꯧꯅ ꯍꯥꯏꯖꯔꯤ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯦꯀꯣ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯦ ꯏꯁꯥꯒꯤ ꯏ ꯃꯔꯤ ꯏꯆꯤꯟ ꯏꯅꯥꯎ ꯉꯥꯛꯇꯅꯤ ꯏꯃꯥ ꯄꯥꯕꯨꯡ ꯉꯥꯛꯇꯅꯦꯕꯀꯣ ꯑꯁꯤꯒ ꯊꯣꯛꯏꯕ ꯊꯧꯗꯣꯛꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯑꯗꯣ ꯃꯌꯥꯝ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯀꯃꯥꯏꯅ ꯇꯧꯕ ꯀꯩꯗꯧꯕ ꯑꯗꯣ ꯑꯩꯈꯣꯏ ꯃꯌꯥꯝ ꯇꯥꯟꯅꯃꯤꯟꯅꯁꯤ ꯁꯤ ꯍꯥꯏꯖꯔꯒ ꯂꯣꯏꯁꯤꯟꯖꯔꯒꯦꯀꯣ ꯉꯁꯤꯒꯤꯗꯤ